Hi ma'am, mayam ngasigi video sidi aise kanu tawe ba ngasidi ai off ne bako aduna aise bazar da hinjang napi yonba bazar ne ba hujiki se adu chatlaga ai hinjang napi su yenguge adagi mayam da su mucharake silongi hadi kai kai phangge habado aduga aina hujik chattoy ba mafam se ai handaka anirak subane ba chattoy se ahan ba aina chatkan sida ahan ba chatpadu yongchak lai chatpane ba aduga chatkan sida ai phone se mang hore ba mina bag tagi dum sat laura ba aduga adugi numitu dagi ai ꯀꯤꯗꯅ ꯍꯧꯖꯤꯛꯀꯤ ꯕꯖꯥꯔꯁꯦ ꯆꯠꯇ꯭ꯔꯤꯕꯀꯣ ꯑꯗꯣ ꯉꯁꯤ ꯆꯠꯂꯨꯔꯒꯦ ꯆꯠꯂꯀꯥꯟꯗ ꯎꯠꯂꯛꯑꯒꯦ ꯀꯩꯀꯩ ꯐꯪꯒꯦ ꯍꯥꯏꯕꯗꯣ ꯑꯗꯨꯒ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯌꯦꯡꯃꯤꯟꯅꯔꯁꯤ ꯑꯗꯣ ꯉꯁꯤꯁꯦ ꯑꯩꯁꯦ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯚꯤꯗꯤꯑꯣ ꯅꯝꯕꯗꯤ ꯉꯝꯗ꯭ꯔꯦ ꯑꯩ ꯍꯧꯒꯠꯂꯦ ꯏꯔꯨꯖꯔꯦ ꯑꯗꯒꯤ ꯏꯁꯤꯡꯁꯨ ꯌꯥꯎꯔꯦ ꯏꯁꯤꯡ ꯕꯀꯦꯠ 2 ꯌꯥꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯍꯦꯟꯖꯥꯡ ꯊꯣꯡꯉꯤꯕꯀꯣ ꯍꯦꯟꯖꯥꯡ ꯊꯣꯡꯕ ꯂꯣꯏꯔꯀꯥꯟꯗ ꯆꯠꯇꯣꯏꯅꯦ ꯕꯖꯥꯔꯁꯦ ꯂꯣꯏꯁꯜꯂꯒ ꯁꯛꯀꯁꯦ ꯑꯅꯥꯕꯤ ꯃꯥꯜꯂꯦ ꯍꯥꯏꯕ ꯃꯥꯏꯒ ꯁꯨꯝ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯍꯦꯟꯖꯥꯡ ꯂꯣꯏꯁꯜꯂꯒꯦ ꯍꯦꯟꯖꯥꯡ ꯂꯣꯏꯁꯜ ꯂꯣꯏꯔꯀꯥꯟꯗ ꯆꯥꯛ ꯆꯥꯔꯀꯥꯟꯗ ꯑꯗꯨꯝ ꯆꯠꯃꯤꯟꯅꯔꯁꯤꯀꯣ ꯕꯖꯥꯔꯗꯣ ꯍꯦꯟꯖꯥꯡ ꯀꯔꯤ ꯁ꯭ꯇꯦꯖ ꯌꯧꯔꯒ ꯌꯦꯡꯈꯤꯒꯦ ꯍꯦꯟꯖꯥꯡꯁꯦ ꯑꯩꯅ ꯕꯣꯔꯤꯒ ꯈꯥꯃꯦꯟꯒ ꯀꯣꯛ ꯊꯣꯡꯖꯜꯂꯒ ꯏꯊꯟꯗ ꯆꯥꯗꯣꯏꯅꯤꯅ ꯍꯦꯟꯖꯥꯡ ꯌꯥꯝ ꯊꯣꯡꯕꯁꯨ ꯀꯩꯅꯣ ꯇꯧꯗꯦꯅ ꯍꯥꯎꯗꯣꯏꯔꯥ ꯍꯥꯎꯔꯣꯏꯗꯣꯏꯔꯥꯗꯤ ꯈꯪꯗꯦ ꯅꯍꯥꯟ ꯌꯨꯝꯗꯒꯤ ꯄꯨꯔꯛꯄ ꯕꯣꯔꯤꯅꯦꯕ ꯑꯗꯨꯝ ꯆꯥꯗꯅ ꯂꯩꯕꯗꯣ ꯑꯩꯅ ꯊꯣꯡꯗꯣꯛꯑꯒꯦꯅ ꯍꯥꯎꯗꯧꯗꯤ ꯃꯥꯜꯂꯦ ꯃꯁꯛꯁꯦ ꯌꯥꯎꯔꯦ ꯃꯈꯥꯗꯒꯤ ꯋꯥꯏ ꯍꯥꯏꯕ ꯃꯈꯥꯗꯒꯤ ꯁꯤꯌꯧꯅ ꯏꯁꯤꯡ ꯊꯥꯡꯒꯠꯂꯛ ꯑꯩꯒꯤ ꯄꯥꯔꯁꯦꯜ ꯑꯃ ꯂꯥꯛꯑꯦꯕ ꯌꯨꯝꯗꯒꯤ ꯅꯍꯥꯟ ꯑꯣꯔꯗꯔ ꯇꯧꯈꯤꯕ ꯀꯩꯀꯩ ꯌꯥꯎꯕ ꯌꯦꯡꯃꯤꯟꯅꯁꯦ ꯑꯩꯅ ꯅꯍꯥꯟ ꯑꯣꯔꯗꯔ ꯇꯧꯈꯤꯕ ꯌꯨꯝꯗꯒꯤ ꯇꯧꯕꯤꯔꯛꯄꯅꯦꯕ ꯑꯩꯈꯣꯏ ꯏꯅꯥꯎꯄꯤꯅ ꯑꯗꯣ ꯌꯥꯝ ꯊꯨꯅ ꯌꯧꯔꯛꯑꯦ ꯉꯁꯤ ꯅꯤꯅꯤ ꯍꯨꯝꯅꯤ ꯁꯨꯗ ꯉꯥꯏꯔꯤ ꯍꯥꯏꯕ ꯀꯦꯇꯂꯣꯛ ꯑꯃ ꯍꯥꯞꯄꯤꯔꯛꯑꯦ ꯑꯅꯤꯕꯨ ꯁꯨꯔꯦ ꯀꯩꯅꯣꯒꯤꯅꯦ ꯍꯥꯏꯕ ꯄꯣꯔꯁꯀꯤꯅꯦ ꯇꯩꯔ ꯌꯦꯡꯉꯒꯦ ꯇꯧꯕꯅꯦ ꯅꯦꯜꯄꯣꯂꯤꯁ ꯂꯤꯞꯁꯇꯤꯛꯀ ꯑꯗꯩ ꯃꯁꯀꯥꯔꯥ ꯁꯤꯒꯩꯁꯦ ꯂꯥꯛꯑꯦ ꯃꯁꯀꯥꯔꯥꯁꯦ ꯅꯨꯡꯉꯥꯏꯌꯦꯕ ꯑꯣꯔꯤꯐ꯭ꯂꯦꯝꯒꯤꯁꯤꯗꯤ ꯑꯗꯨꯒꯤ ꯑꯩꯅ ꯃꯁꯀꯥꯔꯥ ꯑꯃꯒ ꯀꯩꯅꯣ ꯇꯧꯕꯅꯦ ꯑꯗꯨꯗꯤ ꯂꯣꯏꯁꯜꯂꯒꯦ ꯕꯖꯥꯔ ꯆꯠꯅꯕ ꯃꯌꯥꯝ ꯑꯩ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯦꯕꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯊꯣꯛꯃꯤꯟꯅꯔꯁꯦ ꯕꯖꯥꯔꯗꯣ ꯑꯩ ꯕꯖꯥꯔ ꯆꯠꯂꯗꯣꯏꯅꯦꯕ ꯍꯧꯖꯤꯛ ꯁꯣ ꯑꯗꯨꯒ ꯕꯦꯒ ꯀꯔꯤ ꯀꯔꯤ ꯌꯥꯎꯒꯦ ꯍꯥꯏꯕꯗꯣ ꯌꯧꯔꯀꯥꯟꯗ ꯑꯃꯨꯛ ꯎꯠꯂꯛꯑꯒꯦ ꯍꯧꯖꯤꯛ ꯑꯩ ꯊꯣꯛꯑꯅꯤ कैसे दे रहा है दीदी? ये 40, ये 50 केजी। ꯃꯐꯝꯁꯦ ꯌꯥꯝꯅꯗꯤ ꯃꯣꯠꯂꯦꯕ ꯍꯥꯏꯗꯤ ꯅꯣꯡꯒ ꯇꯥꯔꯀꯥꯟꯗꯗꯤꯅꯦ ꯆꯣꯠ ꯆꯣꯠꯀ ꯂꯥꯎꯔꯒ ꯑꯗꯣ ꯄꯣꯠ ꯆꯩꯁꯤꯁꯨ ꯑꯗꯨꯝ ꯅꯨꯡꯇꯤꯒꯤ ꯐꯪꯕ ꯄꯣꯠ ꯉꯥꯛꯇ ꯀꯃꯟ ꯑꯣꯏꯅ ꯑꯗꯨꯝ ꯐꯪꯉꯦ ꯑꯗꯣ ꯀꯩꯒꯨꯝꯕ ꯀꯥꯟꯗꯗꯤ ꯑꯗꯨꯝ ꯌꯣꯡꯆꯥꯛꯀꯁꯨ ꯐꯪꯉꯦꯕ ꯁ꯭ꯋꯥꯏꯗ
कितना 20 20 मथक्ता काखटलगने बसी बाजार लैसे सुम कुमदागिदोइने सुमाय सुम स्ट्रेट इंसाइ काखलपदि नमद्र ऐसे मी याम चिनबगे अदो सुमाय सुम मखाताना कुमगिदोइने बा हदि चिंग मथक्ता काखलगा चिंग मथक्तने बा मोइ बाजार प्लॉट ले ये 30 दीदी ये कैसे दे रहा है 20 में 3 20 में 3 और ये बड़े वाला ये 15 एक 15 कितना 15 एक बहुत महंगा ये दे दो कितना 20 40 दे दो सेवन दे दो ना वाथबी जाओ नहान एन सिदा लेबदो लुपा 14 हाबा चावबा सब माने से लुपा 35 खतने उनवक सिद्धि खतांग अमा नसाइगिदो अमदा कइना लुपा अचौबदुना अमदा लुपा 35 हाबो माले सिबदो लुपा 10 गी अहुम हम तौरे चानिंग बेले थबी केजी लेरे लुपा 10 गी फदिगोम खुयाम सिदादि लुपा चाम दुम सिटलने सुंबा अममदा लुपा कनो खतंग पी हा चुजाका अदगी पांग इंजांग याम लेरक्ट्रेको आई हानागी खरसु लैयेना कमेंटिन कैका पांग को होंदो चुजाकसे मसना ना अमदा लुपा 10 ने हबा मने सिदा योल लुपा 10 गिने अहुमजे माइना खरा होंगे बरा बाजार दना को सा हादि तैगा येंगनाउरादि मफमदो मोति याम मोटबा अदुदी मैम आई वीडियो से साइड लोइसलगे मथंगे वीडियो तोपदा मुथेंगना से वारे सोंहाक्तंग पथागे